mayam punamukpu Shanjit Sharma taram noksari movie story Manipur ngasi pudun laksari basdi movie explain tawgi video nachadre ngasi gi video asdi MCU gi haibadi Marvel Cinematic Universe ki phase 4 gi ona puthokiba film sing asibu compare tawduna ranking tawjabani ngasi phawda MCU gi ona film kyama puthokre makoi sing asibu phase 1 2 3 amadi 4 haiduna khaidoktuna puthokpani mamangi phase singi film singi ranking tawgi video di aina semjakhidre adu phase 4 gi movie sing asigi damakta di aina ranking tawba video ma pudun laksari Hauzik MCU gi on phase 4 gi wari sing loisile makhatana lakadori wasi phase 5 kini matung tarakpa phase singi film sing su compare tawduna ranking tawbugi video soidan puzarake haiba wafum thamjari phase 4 gi film sing asigi kadai da award palaiba makhoi gi phajaba sing na kari amadi karamba movie na khwaidi hena best oibano haibadu khangminarasi fare mayam ayo hauzik MCU gi phase 4 gi film singi compare tawduna ranking tawbugi video se hauzarage aina haibada soikiba lankiba amadi chit haubu sing yawbada mayam da ngakpiu haiba wafum thamjari Hello friends, adomna Man Matters Hair Gummies ki matang tabirabro. Hauzik kan gi miyoy ayamana hair problems sing mayok nei. Madu ko khanbagi damakta product ama pudun laksari. Masigi mamingna Man Matters Hair Gummies hana kawi. Mayam na khangbi gadabadi masamaw faraba samsing honnabagi damakta nutrients sing darkar lei. Maruoina biotin, zinc, amadi multivitamin sing darkar lei. Man Matters Hair Gummies haribasina ekhoi gi samda multivitamin sing pigadoribani. Madusu yummy 𝗬𝗏𝗏 gummies ki form dani. Haibadi mahaw leiraba saibi aba gummies sing ni. Masina ekhoi gi sam gi darkar leiba nutrients sing pibaga loinana mapangal kalab sam ohengadoribani. Masigi benefits sing haijarake. Number 1, sam amadi koi mapung phana honbada mateng pangi. Number 2, sambu thikar amadi stronger ohenbada mateng pangi. Number 3, sam pathabadagi masin ngakthoi. Number 4, sam kaiwa amadi tek pahanthali. Number 5, sam gi collagen production sing bu stimulate tawwa amadi ahalo shilakpatagi sam ken basu ngakthoi. Maruina sinariba ingredients sing di biotin masina maruiba ingredient ni. Ani subada zinc, ahum subada multivitamin sing maruina vitamin A, C amadi E marang kaini yauribani. Masibu sinabagi mawung so haijaramge. Daily gi oina gami amam sagadabani. Aduga tha ani dagi na ahum phawu sinaraba matamda masigi best result phangdigani. Product asi sinabada completely same oil, zero side effect ni. Haibadi side effect matalaite. Man Matters ki product si sugar free, 100% vegan, gelatin free oiba daily diet ki oina phangpham thokpa nutritional cover piribani. Gami gi form da ikhoina masibu consume tawbana yamna super convenient oiba mongda kanaba piri. Karigumba adongi samna mapung phana mangtharakpa du prevent tawba pamnabadi matamna thengthadringai haibadi adongi samna mapung phana mangdringai masibu adongi daily diet on sinabi. Man Matters haibasi India gi oina amata ngairaba holistic men's wellness platform amani. Companies na putholiba products sing asi maruina hair, skin, weight, sexual well-being, performance, hygiene amadi sleep category gi mari lenaba product ngaktani. Makhoi se amata ngairaba nupa sing gi damakta kanaba piriba digital health clinic amani. Madu supri da certified oiraba doctor singa online consult tawnaduna health amadi wellness issue gi maranda tathok tasin tawnaba yariba mafam su oiribani. Aduna product sing si lobi nabagi damakta panthaba tawdana description da pithok chariba link se sanction biu. Aduna di mayamna matam thinthaba tawdana Man Matters Hair Gummies product sing sibu sinabiu. Phase 4 gi oina pulup punsilaga film tare ni. Hariba phase asidagi MCU gi oina multiverse ki saga hokibani. Maramasina movie sing asigi maraktagi khara makhaidi multiverse da base tawruga nammani. Ngasi aina film sing asigi ranking tawjagadori basi IMDb da phangmiba rating sing amadi worldwide ki audience sing na piba response ki matungina movie sing asigi ranking semjabani. Aduna phare hojek maninglomdigi horaga masing thiba hojarage. Number 7 da leiribasi Eternal sariba film asini. Masigi film asida akanaba tonganba makhalgi superhero team ama uba phangki. Makhoi sing asi Marvel comic ki yamna powerful oirba superhero kangbu amani. Maramasina film asi yamna nungaiba mayamna pamnaba film oigani haiduna yengliba mayamna thajanakibani. Adubu mayamna khalluriba adugi ona tainaba thokhi. Yamna phajakhiba maming chakhiba film haibadudi oikhide. Film sigi wari sidi yamna phajaki. Tawudabu masing yamlaba superhero sing amadi makhoi gi pak sana leiriba wari sing sibu utnaba honarakpada yengliba miyamda mapung phana mahau piba ngamba haibadu oikhide. Masigi sumathakta yamna powerful oiba villain haibadu su yaukide. Haibagi arthadi mafamsdi yauribasti powerful oiba superhero ngaktani. Makhoi sing asigi thengainabada nop loidaba villain sing yaubagi darkar lekhibani. Adubu masi yaudabadagi audience sing na apen ba haibadu oinakhide. Karigumba film asina series sama oina putholamba tarabadi yauriba character sing asigi mapung phaba wari sing mayamda utpangam namgadabani. Adu oiba tarabadi audience sing asiga superhero gi character sing asiga mapung phana connect tawba ngamlamgadabani. Aduga film asigi oina thagat ningai oiba maram singdi movie sigi oina sizinariba visual effect asi yamna thagat ningai ni. Masi yamna phajaba haibadu oikhi. Aduga shooting tawkhiba mafam sing asisu ayamna real location da namkhiba ngaktani. Maram asina masigi film asi graphically rich yamna oikhi. Movie sigi oina character development tawgi thabak si khara shonki. Aduga film asida wari kayama potsa kayama pu mafam amata da fit tawshina basu yamna kana honaki. Maram asidagi audience sing da samamnaba kayama thoonki. Maram sing asi leibna audience na film asi yamna hena pamna ba haibadu oikhide.
अदुना MCU की फेज 4 की ओइना ख्वाइदिगी सोनबा मयामना पामनाखिदबा फिल्म हाइबसी मसिगी इटर्नल्स हाइबसिना ओइरी नंबर 6 तना थोर लव एंड थंडर थोर की अहान मोइना पुथोकिबा फिल्म अनि हाइबदी थोर पार्ट 1 अमदी पार्ट 2 की फिल्म असि खरा स्लो चटपा अमदी बोरिंग चुबा हाइबदु ओइखी तबुदबु थोर रैग्नारोक हाइबा फिल्म अदुदा ममिंग लेरबा डायरेक्टर ताइका वाइटिटी ना थोर की कैरेक्टर से अमोहना रिबूट तौदुना मयामना पामनाबा हाइबदु ओइहनखिबनी मयामना पामनाखिबा असना मरम ओइदुना करम मतमदा थोर पार्ट 4 लाकदगे हाइदुना खौरांगना गाइनदुना लाखिबनी तबुदबु मयामना खन्नरुरिबा अदुगी ओना तैनबदा एक्स्ट्रा कॉमेडी हाइबदी करा हेना कॉमेडी की सीन हापचिनबना मरम ओइदुना ऑडियंस सिंगना मसिगी फिल्म सि पामनाबा वाटखी माइटी थोर हाइबदी जेन फोस्टरना थोर की पावर लाक्तुना ओलखिबा फीमेल थोर की वारी सु यावरे मसिगी सुमथक्ता गोर द गॉड बुचर हैन खंगनरिबा शक्ति लेरबा कैरेक्टर असिगी वारी सिंग याउना फिल्म सि हिट चटपा हाइबदु ngamkhide फिल्म सिगी वारी दा माइटी थोर की मागी होइबा अखनबा स्टोरी लाइन अमता सु सुगाइना उठिबा लेते अदुगो मार्वेल कॉमिक ते यामना ममिंग लेखरबा यामना सु पावरफुल ओइबा गॉड बुचरना शक्ति लेरबा लाइक याम हाखिबगी वारी सु याहोंद्रे अदुगा गार्जियन ऑफ द गैलेक्सी टीम हैन खंगरिबा ममिंग लेरबा सुपर हीरो सिंग असिबुसु फिल्म असिदा उत्तबगा चप मानना खजिगक्तंग ओइना उहनखी मूवी सिगी एक्शन सीन सिंग असिदी यामना फजबा हाइबदु ओइखी तबुदबु उटलिबा सिंग असी यामना शॉर्ट ओइना हाइबदी टेंशन लगा उठिबा ngakतनी फिल्म की वारी से खरा सांगदोकना नमलमलबा अमदी हीरोज अमदी विलेन की वारी सिंग से खरा सुगाइना उटपा ngमलमबा तारबदी थोर रैग्नारोक हारिबा मयामना पामनाखिबा फिल्म असिदगी फावबा हेना फजबा फिल्म अम ओइबा यारिबनी मरम सिंग सि लैबदगी थोर लव एंड थंडर हाइबा फिल्म असि मयामना पामनागनी हाइना खल्लुरिबा वाफम अदु ओइबा ngमखिद्रे नंबर 5 तना ब्लैक विडो नाताशा रोमेनोफ हाइबदी ब्लैक विडो हाइना खंगरिबा सुपर हीरो असिबुदी मयामना खंगबिरमलगनी MCU की फिल्म क्या मागी वारी सि उबो फंगदुना लाखरबनी तबुदबु मागी ओइना सोलो मूवी म पुथोकनबा होनबदा सही 10 की मथक्ता चंखरे नाताशा हारिबि नुपी सि एवेंजर्स सिंग की मरक्ता मेन कैरेक्टर ओइबि नुपी मनी मार्वेल स्टूडियो की स्टोरी लाइन सिदा एवेंजर इन गेम हाइबा फिल्म दुदा माबु सेंदुना मागी वारी सि लोइसिनखरबनी मतौसुमना माबु सेंखरबा मतुंगदा मा खकी ओइना ब्लैक विडो हाइना ममिंग थोंदुना सोलो मूवी म पुथोरखिबनी मसिमक मागी ओइनादि असोनबनी हाइबदी एवेंजर की मरु ओइबा कैरेक्टर ओइबा सुपर हीरो सिंग की मरक्तगी महागसे असोनबा कैरेक्टर अमनी हाइबदु मार्वेल स्टूडियो न उडले अदुगा नाकल मरमदा अफबो वाफम अमसु लैरी ब्लैक विडो हारिबा फिल्म सि पुथोरपदगी नाताशा कानानो मागी वारी असि मतौ करमना हौरखिबनो मतौ करमना सुपर हीरो ओइरखिबनो हाइबगी वारी सिंग येंगलिबा अखोयदा खंगनबा ngमखि मसिगी सुमथक्ता सिविल वार की मतुंगदो ओइरखिबा वारी सिंग दुसु अखोयदा खंगनली मरमसना ब्लैक विडो हारिबा फिल्म सिगी वारी सि यामना फजबदी ओइखि तबुदबु ऑडियंस ना फिल्म सिदा साउनबा खरा लै मदुदी मूवी सिगी मेन कैरेक्टर ओइरिबा नाताशा दा फिल्म सिगी वारी सि मांगोंद पुरा ओइना फोकस पीगदबनी तबुदबु अतोपा अनौबा कैरेक्टर सिंग पुथोकनबा होनबदा लुप्तुनु लैख्रे मसिदा सुनतना फिल्म सिगी मेन विलेन ओइरिबा टास्क मास्टर हारिबा सिगी वारी की ओरिजिन जु होंगदोले अदुगा मागी ओइना मतमसु यामा तेन पीखी अदुना येंगलिबा मयामदा निंग थुंगदबा क्यामा थोगनखी मूवी सिगी मरमदा समना हाइरबदा हानदगी लैरकलबा ब्लैक विडो असिबुना हाइबदी नाताशाबु काइना नबगीदमक्ता फेयरवेल पीरगा अनौबा ब्लैक विडो असिबुना मखा ताबा फिल्मदा पुसिलकनबगीदमक्ता वेलकम पीबनी नंबर 4 दना डॉक्टर स्ट्रेंज इन द मल्टीवर्स ऑफ मैडनेस डॉक्टर स्ट्रेंज की फिल्म की सीक्वेल सिंगदगी मल्टीवर्स की मरमदा सुगाइना खंगबा ngमलगनी हाइदुना ऑडियंस सिंग असना आशा तौदुना लाखिबनी तौदबु फिल्म असिददी स्कारलेट विच ना मियोय कयामबु पखाता हातपगी वारी दोइना पुदुना सखरे मयामना पामनरिबा सुपर हीरो अमा ओइरिबा वांडा मैक्सिमोपु असुमना तमथिबा विलेन अमा ओइन उटकनी हाइबसिदी कानानासु थाजरुदबन वांडा विजन हाइबा सेरीस असिबु मयामना येंगरुबदगी मखा तारकपा वारीदा स्कारलेट विचबु अफबा सुपर हीरो अमा ओइन सोइदना उलकनी हाइबगी आशा चाउना तौनरुबनी तौबदबु मयामना खल्लुरिबा अदुगी ओना तैनबा हाइबदु ओइरे फिल्म सिदा उलिबा स्कारलेट विच असिदी याम तमथिबी हाइबदु ओइखी मरमसिना फिल्म सिगी दमक्तदी ऑडियंस सिंगना मिक्स रिव्यू पीरी अदुगा फिल्म सिगी ओना फजबा वाफम हाइरगदी मूवीज द उठिबा इल्यूमिनाटी टीम हाइना खंगनरिबा सुपर हीरो कांगबो सिनी अमदी मखोयगी फाइटिंग सीन असी यामना फजबा ओइखी फिल्म सिगी बैकग्राउंड म्यूजिक अमदी ग्राफिक्स हाइनाय लेतबा मोंगदा फजबा हाइबदु ओइखी अदुबु स्टोरी गी दमक्तदी मागी तोंगान तोंगानबा राइसिंग पिनखी मसिगी मरोइबा मरमदी हीरो ओइरिबा सिंगदगी विलेन गी वारी दो ओइना हेना फोकस पीबा असिननी मूवी सिगी ओइना वाफम सिंग से सुपसिलगा हाइबा तारगदी फिल्म सि यामना एंटरटेनमेंट पीरिबा मूवी अमनी नंबर 3 दना ब्लैक पैंथर वाकांडा फॉरएवर ब्लैक पैंथर की सेकेंड पार्ट ओइरिबा फिल्म सिगी यामना नुंगाइत्रिबा वाफम अमा मकोक्तगी लोइना दुना लागले मदुदी फिल्म सिगी स्क्रिप्ट इबा हेक लोइबगा मूवी सिगी हीरो ओइगदरिबा चैडविक बोसमैन हारिबा एक्टर सि सिदोखिबा सिनी मरमसिदगी फिल्म सिगी वारी सि याम साथीना होंगदो होंजिन तौबु दरकार लैखी अदुबु यामना ngakibadi asumna wari hongdo hongjin kyarak tawrabasु मूवी सिगी वारी सि यामना फजबो ओइखी
Movies da Tasalabu amu hana recast tawbagi mahuta mana sikibagi wari asibu film isda punsin hankibani. Mataw suma tawbasina 𝗧𝗵𝗶𝗰 hairbe actor asida ikai khumnabu utpagi saktam su oiki. Aduga film sigi wari isda hena phajak bahaibu su oiki. Masigi suma thakta film asida yauribe actor sing asigi performance sing asi yamna phajaba haibu su oiki. Movie asigi villain asi yamna powerful oiba wari da puraki. Mayamna hana dagi khana duna lakriba comic ki oiba wafam de yenglagadi film asigi villain oriba Namor hairbu nupa asi 𝗂𝗺𝗺 ga sangdamna duna lakibani. तबुदबु फिल्म इस दियाउरी बोवारी इसिददी नेमोर गी बैक स्टोरी सी होंगदोकलगा यामना पावरफुल ओइबा हीरो अमदा ओंथोहल्ले अदुबु वारी इसदा अवाट पखरदी लेइरे नेमोर गी ओइना लेरिबा अंडर वाटर किंगडम असिबु पाकसनना सुगाइना उहनबा ngambagi वारी दि यावरमद्रे मसदा येंगलिबा ऑडियंस सिंगदा निंग थुंगदबा खरदी लेइ तबुदबु माइकै खुदिमक्ति येंगबदा फिल्म सी यामना फजबा हाइबदु ओइखी नंबर 2 दना सांगसी एंड द लेजेंड ऑफ द 10 रिंग्स Chinese character amabu Marvel ki superhero amada fit tawsin ba haibasi yamna awabagi thabak amani tawdabu movie asina Chinese martial art champion amabu Marvel superhero genre da phajana fit tawsin duna mawong tana audience sing da utpangamki movie asigi storyline ase automatic phajaba haibadu oikhre movie asina leimai dagi horaga wanglaba atiya yawna paiba ngamba film haibadu oikhre film asda hand to hand fight dagi horaga yamna phajarba CGI action sing yauri Family drama da yumpham oiba wari dagi horaga magical adventure oiba wari kyama su hapsilibani loinana films da comedy gi scene kyama su yauri masigi sumathakta Mandarin hariba nupa asina mana tawkiba soiba aranba singadu loina semdok charaga 10 ring hariba powerful oiba posak asibu anoba masak ma pibigi saktam su ulibani movies the main protagonist oriba Simuliu hariba actor asina mana tawkriba acting asigi damakta mayama thaganaki masida sunatana films da yauri ba ta ya top actor sing asina su magi performance sing asi yamna phajaki masigi damakta pithribi gi mafam kya da leiribo audience singna film asibu thagatnaki tasengna film asigi maramda hairagadi mapung phana fully loaded entertainment package amani aduga hujik aroibada haibadi number 1 da laklibasi Spider-Man No Way Home tasengna haijarabada movie amagi part khudimak sap manana hit oiba fc tanga thokwa wafam amani tabudabu mafam asda Tom Holland hariba actor asigi Spider-Man No Way Home hariba film asna anoba record amba thamba ngamkhre Spider-Man Homecoming amadi Spider-Man Far From Home haiduna mai pakna puthokhraba matungda Spider-Man No Way Home haiba film asina anoba record ama muk thamba ngamle yamna pikhraba karisu leitaba thodok masa amadagi asuk chawba wathoki wari ma oirakani haibasi yengliba audience singi thamoi da thajarudaban multiverse ki thong hangdoklubadagi masi khuthangda mamangi film da ukhraba Spider-Man sing laktuna amadi makhoi sing amatoina punsilaga fight sing tawbugi saktamasi leiriba audience sing asina mangda phawba thajarudaba wari amani asuma thokliba wari asidi pura next level haibadu oire sahi tara manga kullom sukhraba matamama da ikhoina ukhiba villain sing adubu amuk nauna film sida uhanbasu phanglibani masida sunatana mamangda ukhraba Spider-Man sing aduna makhoi gi asoiba sing adubu semdok chanana batanja ama pibagi wari su ikhoida uhalibani movies da uliba scene khudimaki timing se yamna perfect oi haibadi action scene emotional scene amasung comedy amadi tragedy gi wafam singda yamna perfect oina timing sing piri masigi loinana film asigi ending scene na mayambo hen ngagan bo oire Spider-Man gi tungdo oirakada wari singda hen interesting oihengadori movie asigi maramda thagat pagi loiba khambadi nairaroi maramasna Spider-Man No Way Home hariba film asi MCU gi haibadi Marvel Cinematic Universe ki phase 4 gi oina khwaidi gi best oiba film ni haiduna pithribi gi mafam khudimukta leiribo audience singna thagat pa phongdokpa loinana wafam asibu yarabani aduna mayam ngasigi video asidi MCU gi phase 4 gi movie singi ranking tawbugi video ni movie explanation gi thabak tagi khara na thairaga sigumba video singchu marak marakta adum thagat charake ngasigi aigi movie ranking tawbugi video si kamdobugi haibadu comment box ta thambiramu video bu like tawba share tawbu su kaubiganu loinana international movie singi Manipuri da explanation tabi na bagi damakta aigi movie story Manipur haiba channel sibu subscribe tawbiu masigi loinana ngasigi video si matang sta loisinjarage Shanjit Sharma na mayambo amuk hanna khuramjari